Tungan social media ki maruoiba I paw update kir miyam da pijage ngarang numidang Pakistan ki mapam mapanda India na missile attack tawkhre Pakistani terrorist hombudra hena sikhre amasung asokapan kaya nangkhre Pakistan ki F-16 fighter plane America na sabani hairiba plane asi India na kapthakre hairi Pakistan Defense High Skill na laman khumgani haibagi wapam phongtorokre hairi Pakistan ki miyoi kaya mafam saba jaga singda sip tawkhre amasung lana si kansilakadaba mali haine expat singna phongdokna khre hairi Nakal amoromda India na Pakistan ki terrorist singi laifam singda attack tawduna terrorist kaya hat khaba matungda Pakistan ki side ta gisu Pakistan amasung India ka tainariba Jammu amasung Kashmir ki border mayada selling kaya Pakistani force sing kapsilakpana maram oirega India ki civilian taret sikhre amasung kunthraga nipan hen asokapan yaure hairi thawdoga si India na Pakistan da air strike tawduna terrorist kaya hat khaba matungda Pakistan ki side ki lokalakpa khongthangni Sikhra civilian tarit asi amana medar dagini aduga taruk amana punst ki jaga dagini hairi thawdok aduda Pakistan ki side ki kablak pa selling aduna pan badagi India ki CRPF jawan ani masu sokle hairi double story